Thadousing Kuki Natte Hairuba Lamjathang Haokip ki yumgi Mayumkhra Mei Tharamme amadi nongmai kapsilamle. Imphal base tauba TV channel amagi discussion da saruk yakhiba Lamjathang Haokip ki Churachandpur gi Peniel village da leiba yumda afaba makhal gi khutlai paiba miyoi kunthrarom laktuna nongmai kapsilambaga loinana yum adugi Mayumkhra Mei Tharamme. Thodok asi haukiba tang kunmanga gi numidang pung 10 rom tabada thokibani. TV channel amagi discussion da saruk yaduna Lamjathang Haokip na Thadousing Kuki Natte Kuki singi supremacy da Thadousing matam kaya gi mamangdagi awaba kaya mayok na duna lakre haina fongdokhibani. Discussion saruk yakhiba matung numidang pung 10 rom tabada sakhangdaba khutlai paibasing aduna Lamjathang Haokip ki yumna changsilaktuna nongmai kappa amadi pochai kaya manghan takhanbagi thong sing chatharakhibani. Miyoi sing aduna Lamjathang Haokip pu nongmaina kaptuna hatkani haina akan mamongda ki halambagi thong sing su chatharamki hairi. Kuki khutlai paibasing aduna Lamjathang hatkani haina chai thangba video amasu social media da viral oirakre. Lamjathang Haokip ki mayumda khutlai paibasing changsilaktuna ki halamba amadi amang ata thokhalamba thodok adubu Thadau Community International na akan mamongda yaningdaba fongdokre. Thadau Community International gi warol matung inna Lamjathang Haokip Thadau Student Union gi luchingba amani. Kuki supremacy and its propaganda haiba topic ta khana nainabada saruk yakhiba luchingba adugi mayumda chatharamba thawong adu akan mamongda condemn tawi. Khutlai paibasingna Thadau luchingba amagi yumda attack chatharamba handaki asiga ani subani. Mamang sahigi May 3 ta luchingba adugi mayumda Kuki militant ni chingnabasing aduna nongmai kapsilambasu laiki. Lamjathang bu hatkani haina ki halakpadagi mahak nanthok haukibani. Lamjathang amasung mahaki imung manungra chatharamba thawong adu chawkhataba amadi pangdabagi thawong ni hairakli. Adugumba thawong sing aduna Thadau furup ki miyoi singda akiba fauhalli. Thawong sing adu khutlai paibasing adugi mangak chawba matau adu uthokpani. Lamjathang na discussion aduda Thadau singi oiba Puwari amasung hauzik oiriba fibamgi matangda fongdokhibani. Mahakna fongdokhiba wafam adu Kuki supremacist singna chathakiba thawong sing adugi iceberg amagi maton gumbani. Thadau tribe ki mingda certificate piba yahalloidabani. Thadau singi marakta Kuki sing yansinba chumloi. Thadau singbu Kuki ni haina lauthoktuna Thadau singi mathakta pamdaba thawong sing chathari. Loinana Thadau luchingba singda target tawri. Democracy chatpa laibak asida asigumba thodok asi karamna thoklibano hainasu hanglakli. Constitution na mipum khuding aki akhang yaudana leiba yabagi hak piri. Nahan numidang da chatharakhiba attack adu Kuki supremacy singi masak uthokpani. Thadau sing matam sangna awaba kaya mayak na duna lakle. Thadau singna amatta oina lepaga loinana non-violence ki khuthangda achumba fangnaba hotnagadabani haina su fongdorakli.